ꯀꯪꯂꯩꯄꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯄꯥꯟ ꯏꯔꯣꯝꯕꯗꯣ ꯄꯥꯟ ꯏꯔꯣꯝꯕ ꯄꯨꯖꯔꯛꯂꯦ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯗꯤ ꯑꯉꯣꯝ ꯆꯥꯔꯂꯤ ꯄꯨꯈ꯭ꯔꯝꯕꯝ ꯏꯕꯦꯝꯆꯥ ꯄꯥꯟ ꯏꯔꯣꯝꯕꯒ ꯕꯦꯁꯣꯟ ꯄꯥꯛꯅꯝꯒ ꯍꯥꯏꯕꯗꯣ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯥ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯀꯣꯠꯅꯕ ꯂꯣꯏ ꯂꯩꯖꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯆꯔꯦ ꯑꯗꯨꯗꯤ ꯆꯝꯐꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯆꯝꯐꯨꯠ ꯃꯍꯤ ꯆꯥꯅ ꯈꯤꯇꯪ ꯊꯛꯆꯔꯒꯦ ꯀꯃꯥꯏꯅ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯃꯨꯛ ꯆꯥꯒꯦ ꯄꯥꯟꯁꯦ ꯑꯩꯅ ꯃꯨꯈꯤ ꯄꯥꯟꯅꯦ ꯅꯪ ꯂꯥꯎꯅ ꯐꯖꯅ ꯂꯣꯟꯕꯅꯦ ꯃꯌꯥꯡ ꯇꯣꯟꯒ ꯊꯥꯛꯑꯒ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯄꯥꯟꯁꯦ ꯇꯣꯠꯀꯦ ꯊꯥꯡꯖꯤꯡ ꯑꯔꯣꯕꯒ ꯊꯥꯛꯑꯒ ꯐꯖꯅ ꯃꯦꯠꯈꯥꯏꯔꯕꯅꯦ ꯄꯥꯟꯁꯦ ꯃꯌꯥꯝ ꯕꯣꯔꯥ ꯄꯨꯈꯝꯕꯝ ꯏꯕꯦꯝꯆꯥꯒ ꯆꯥꯔꯂꯤ ꯑꯉꯣꯝꯒꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕꯒ ꯃꯌꯥꯡ ꯃꯇꯣꯟꯒꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯄꯛꯅꯩ ꯊꯥꯡꯖꯤꯡ ꯑꯔꯣꯕ
이런 하면 방금 mà cũng thôi. Ano siya lang Nalalagay ma'am lo siya lagay. Paano yung favorite niya sa akin? Palat sang niya ma'am. Borahan mo na mahaw. Paknam na mo mahaw ba? Paano yung ba siya? Mukhi paano ito lang patsa na haw rin. Koy ina masali ga. Bukan ba may biyam sa na. Sabi lo ha. Paano yung ba patsa na haw ma'am. Phút cầu mẹ mà hao dạo rồi. Vâng. Kemarin sebentar ada ma'am ay noida ni kang ambal ya. Ay mo ya. Noida ke na ma'am mag tayo mukbang yaw dyan ni ma'am. Vitamin thở lúc làm sao nuôi là mukbang to nuôi bên cái. Hảo đấy. Bữa làm nó hoa bắn mà ha. Tức là trong phút ông ta khai cho mày. Put my own fucking mouth. Hapsan lagi mo rong makuze. Kasi nal hal lagi. Na sit na thamma. Rồi bị xong bút thôi. Xong phút xem tôi lên chân lagi.
ꯆꯥꯒꯁꯨ ꯃꯌꯥꯝ ꯑꯃ ꯇꯨꯝꯅꯕ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯅꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯃꯟꯗꯅ ꯇꯦꯕꯜ ꯖꯒꯣꯏ ꯁꯥꯔꯛꯀꯦ ꯇꯧꯋꯦ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯔꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯝꯐꯨꯠꯁꯤꯐꯥꯎ ꯍꯦꯛ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ